Ton ikaiba pakhatpoi nokmi tawraga Tamo chaklamaba Li nongmate kitchen sanglaktabani adubu ngasidi mong hadana changlakpa aduda atay enjang sembi nupi khradu sungaklami Li na lamdida Li kitchen sanglaktuna thong thakliba mayamdu sumingi Abemga tunga suingnay Li gi mongduda wa sungangadi tumin mathaw sindhuanari Li ni inglibatu atay karimata oramdre kitchen du khara design tawnaba yengbo orami lepaga shum wakhal khanbaduda tondi khangdabanina Tamo Kaidaw yaurage Kishi dawdida kitchen se kitang design hapsirana yengamani Ton sor sang hundokjay As aidi pakatlure Kage Sum enjang noidabasida Oh Ekonana hayudabagi isolade Noishiwaramani amuk nongna thongbasida Ado tamo thimbige ko Ay tamo Forestry mapana ma'am se ay biling siluge Ay tamo Li hek thokibaga tonga bemga yingnaraga mamonokjay Ngehak leraga Roger mukjanglai Yamna special oiba VIP singi chana taknabadi Roger na sem sabani Masu ayaktagi hotnabani na wabana lore Roger na sorsang na hundokpada ubaga abem na Sir, warabo Roger nokfetaw na Waya na kayupale Odo, nuya ni shiwaramani Abem ga tuan ga Waya na kayupale Ahumak nokminay Thong thakpalordina duty tariba bodyguard amadi police singe mo chana thaknaba semsarmi Makhoi ahum changdana thong thaklibadu lordina waiter singna puthokirami Lina waiter duna Sir kaidabigadaba Pungsi dengzile cook ani dune chipne akhoi ekta punna char saibiyo Funny sir. Waiter duna kitchen laktuna wafam adutam lami Tona As ngamarucho Sir sida dum charage akhoi nidi Roger na Mapanda puna chawse tamuna nungaruye Sir dalemi mi miyamang disaba thakpase pukthandeba Roger nokthore Nabi Nabi Yumdana Taptari Sharga Mapana Ikaidana Chadabi Kambudura Adinati Oi Noyani Sida Chawro Adita Monanumari Mapana Chaurage Oi sir Roger di Tokre Abemna Mapanda dum Chasuya Basibu Ikaidro Kaidobagi Kanadi Kaideba Ani dusu chakto khra charami waman baga thong thakpagi manam mahamayam duga khra chaklara to ami ngehak leraga rojana mukchanglaktuna noini loiba natro avemna lori sir fore adude chanaba tawro oi sir tonga avemga harau thokminarai Avem di maparata na ngay dunilerami Avem na Baba Rata na Ichathore na Lao Bhai chalukige Ton na Oi bhai Bema nangsu lovulak tu na tro Avem na mapada onsilaga As chalasiyari mi thimbi na balebani Avemna tonna michi thachilai tonsu momonokjai anidu makutka hainaraga kainarami ton ngihak leptuna lilak pangai jari phone number su khangdabanina leptuna dumak lerami
ꯑꯁꯣꯝꯗꯅ ꯂꯤꯗꯤ ꯑꯊꯨꯕ ꯑꯃꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯟꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ 10 ꯇꯥꯔꯝꯗꯧꯔꯦ, ꯑꯗꯨꯐꯥꯎ ꯂꯤ ꯂꯥꯛꯇꯕꯗꯨꯗ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯇꯣꯟ ꯎꯄꯥꯏ ꯂꯩꯇꯦ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯀꯤꯆꯟꯗ ꯂꯥꯛꯇꯨꯅ ꯔꯣꯖꯔ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯟ ꯐꯦꯡꯕꯤ ꯃꯌꯥꯝꯅ ꯀꯤꯆꯟ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯀꯩ ꯍꯨꯟꯗꯣꯛꯑꯝꯃꯒꯦ?" ꯇꯣꯟꯅ, "ꯏꯅꯦ, ꯀꯩꯝꯇ ꯍꯨꯟꯗꯣꯛꯑꯝꯗꯦ꯫ ꯁꯥꯔ ꯆꯠꯈ꯭ꯔꯕꯣ?" "ꯁꯥꯔ ꯀꯔꯝꯕꯅꯣ?" "ꯆꯤꯞ ꯔꯣꯖꯔꯗꯣ." "ꯍꯩꯃꯥ, ꯃꯥꯗꯤ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯝ ꯂꯩꯕꯅꯦ, ꯃꯥꯒꯤ ꯔꯨꯝ ꯅꯝꯕꯔ 47ꯅꯤ." ꯇꯣꯟ ꯍꯔꯥꯎꯖꯩ, "ꯊꯥꯒꯠꯆꯔꯤꯅꯦ." ꯇꯣꯟ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯂꯤꯞ ꯇꯣꯡꯉꯝꯃꯤ꯫ ꯔꯨꯝ ꯅꯝꯕꯔ 47 ꯌꯧꯕꯒ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯝꯃꯤ꯫ ꯔꯣꯖꯔꯗꯤ ꯑꯗꯨꯝꯅ ꯀꯣꯂꯤꯡ ꯕꯦꯜ ꯍꯦꯛ ꯈꯤꯡꯂꯛꯄꯗꯨ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯥꯀꯟꯒꯤ CCTV ꯑꯗꯨꯗꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ, ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯔꯛꯏ꯫ ꯇꯣꯟ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯔꯣꯖꯔ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ "ꯇꯣꯟ." ꯇꯣꯟꯗꯤ ꯀꯩꯁꯨ ꯈꯟꯗꯅ, "ꯁꯥꯔ, ꯇꯥꯃꯣꯗꯨ ꯂꯩꯔꯝꯗ꯭ꯔꯦ, ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯒꯦꯔꯥ?" ꯔꯣꯖꯔꯁꯨ ꯇꯨꯝꯃꯝꯗꯥꯏꯒꯤ ꯅꯨꯡꯇꯤꯒꯤ ꯏꯔꯨ ꯂꯨꯖꯔꯨꯕꯒꯤ ꯇꯥꯋꯦꯜꯗꯨꯒ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯕꯅꯤ, ꯏꯀꯥꯏꯗꯕ ꯁꯥꯔꯒ, "ꯍꯣꯏ, ꯑꯗ ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯈꯤꯒꯦ, ꯃꯅꯨꯡꯗ ꯆꯪꯉꯣ." "ꯍꯣꯏ." ꯇꯣꯟ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯥꯗ ꯎꯔꯨꯕꯗ, "ꯋꯥ, ꯁꯥꯔꯒꯤ ꯔꯨꯝꯁꯤꯗꯤ ꯕꯥꯄꯔꯦ." ꯔꯣꯖꯔ ꯃꯀꯣꯛꯇꯨ ꯍꯥꯏꯔꯞ ꯍꯣꯠꯂꯒ, "ꯐꯝꯃꯝꯃꯣ, ꯑꯩ ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯒꯦ." ꯇꯣꯟ ꯑꯗꯨꯒ ꯇꯥꯗꯒꯩ ꯀꯥꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯩ꯫ ꯇꯣꯟꯅ ꯑꯗꯨꯝꯅ ꯌꯦꯡꯉꯒ ꯂꯩꯕꯗꯨꯗ ꯔꯣꯖꯔꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯋꯥꯁꯔꯨꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯟ ꯋꯥꯈꯜꯗ, "ꯑꯁ, ꯇꯤꯚꯤ ꯈꯨꯄꯥꯛꯁꯤꯗꯤ ꯍꯣꯜꯒ ꯆꯞ ꯃꯥꯟꯅꯩ." ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯀꯥꯆꯤꯟ ꯀꯣꯏꯔ ꯌꯦꯡꯕꯤꯗ ꯍꯧꯔꯛꯏ꯫ ꯀꯣꯏꯆꯠ ꯁꯨꯝ ꯆꯠꯄꯗ ꯀꯤꯆꯟꯗ ꯎꯕꯗ, "ꯀꯩꯅꯣ, ꯀꯤꯆꯟ ꯈꯨꯐꯖꯁꯤꯗꯤ! ꯑꯣꯏꯃꯥ, ꯀꯤꯆꯟꯗꯕꯨ ꯒꯣꯗꯦꯖ ꯊꯝꯃꯤꯁꯤꯅ ꯀꯩꯒꯤ?" ꯇꯣꯟ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯅ ꯒꯣꯗꯦꯖꯀꯗꯣ ꯍꯥꯡꯗꯣꯛꯂꯨꯏ꯫ "ꯑꯣꯏꯃꯥ!" ꯇꯣꯟ ꯃꯇꯣꯝꯇ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯑꯁ, ꯒꯣꯗꯦꯖ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯐ꯭ꯔꯤꯖꯅꯤꯅ ꯁꯤꯗꯤ! ꯏꯃꯩ, ꯈꯨꯠꯆꯥꯎꯁꯤꯗꯤ! ꯋꯥ, ꯌꯥꯝ ꯐꯖꯩꯌꯦ." ꯇꯣꯟ ꯀꯤꯆꯟꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯨꯏ꯫ ꯕꯦꯠꯔꯨꯝ ꯑꯣꯏꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯉꯛꯅ, "ꯑꯣꯏꯃꯥ, ꯐꯃꯨꯡꯁꯦ! ꯑꯁ, ꯅꯨꯡꯉꯥꯏꯅꯤꯌꯦ." ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯗꯨ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ "ꯋꯥ, ꯈꯨꯅꯨꯡꯉꯥꯏꯁꯦ!" ꯔꯣꯖꯔꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯇꯥꯋꯦꯜ ꯑꯃꯅ ꯃꯀꯣꯛꯇꯨ ꯇꯩꯊꯣꯛꯂꯒ ꯆꯪꯉꯛꯏ꯫ ꯃꯥꯗꯤ ꯇꯣꯟꯗꯨ ꯁꯣꯐꯥꯗ ꯐꯝꯃꯤꯕꯣꯏ ꯅꯤꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯖꯔꯛꯄꯅꯤ꯫ ꯇꯣꯟꯅ ꯐꯃꯨꯡꯗ ꯐꯝꯃꯒ ꯆꯣꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯔꯣꯖꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯣꯟꯁꯨ, "ꯑꯣꯏꯃꯥ, ꯁꯥꯔ." ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯃꯤ, "ꯁꯥꯔ, ꯅꯪ ꯐꯃꯨꯡꯁꯤꯗꯤ ꯑꯁ, ꯋꯥꯈꯜꯒ ꯆꯤꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯤꯡꯉꯣ." ꯔꯣꯖꯔꯗꯤ ꯇꯣꯟꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯀꯩꯗꯧꯅꯤ ꯈꯪꯗꯒꯩ ꯅꯣꯛꯃꯤ, "ꯑꯩ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯛꯈꯤꯒꯦ." "ꯍꯣꯏ." ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯇꯣꯟꯗꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯣꯖꯔꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯐꯤ ꯃꯔꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯋꯥꯁꯔꯨꯝꯗ ꯑꯣꯏꯅ ꯁꯦꯠꯄ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ, "ꯁꯤꯗ ꯅꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ." ꯃꯈꯨꯠ ꯂꯦꯡꯈ꯭ꯔꯕ ꯇꯣꯟꯅꯤ ꯔꯣꯖꯔꯅ ꯍꯧꯖꯤꯛ ꯅꯝꯕꯗꯨꯗ ꯅꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯗ꯭ꯔꯦꯁ ꯃꯌꯥꯝꯗꯨ ꯊꯣꯛꯂꯛꯏ꯫ "ꯋꯥ, ꯑꯣꯏꯃꯥ,
ꯅꯨꯄꯥꯅꯕꯨ ꯗ꯭ꯔꯦꯁꯇꯨ ꯁꯨꯛ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯃ ꯈꯣꯡꯎꯞ ꯃꯌꯥꯝꯁꯦ ꯑꯣꯏꯃ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯑꯁ ꯌꯥꯝ ꯐꯖꯩꯌꯦ ꯔꯣꯖꯔ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯩꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯖꯦꯀꯣꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯤ ꯇꯣꯟ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯖꯦꯀꯣꯕ ꯄꯜꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯨꯒꯠꯂꯒ ꯁꯔꯒꯤ ꯔꯨꯝ ꯑꯣꯏꯕꯒꯤ ꯀꯩꯁꯨ ꯈꯟꯗꯕꯒꯤ ꯌꯦꯡꯕꯩ ꯋꯥꯅꯤ ꯑꯗꯨꯒꯤ ꯕꯦꯠ ꯍꯦꯔꯣꯗꯒꯤ ꯔꯨꯝ ꯑꯣꯏꯔꯗꯤ ꯀꯦꯝꯗ ꯍꯦꯛ ꯌꯦꯡꯖꯔꯔꯣꯏ ꯆꯠꯂꯁꯤꯔꯥ ꯑꯅꯤꯗꯨ ꯈꯣꯡ ꯍꯦꯛ ꯊꯥꯡꯕ ꯍꯧꯕꯒ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛꯇꯤ ꯅꯥꯀꯣꯡ ꯄꯪꯕꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯃꯅꯥꯀꯣꯡꯁꯤꯡꯗꯨ ꯃꯦꯜꯂꯒ ꯈꯥꯡꯉꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯑꯅꯤꯗꯨ ꯃꯤꯠꯀ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯉꯛꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯄꯒ ꯄꯗꯔ ꯑꯗꯨ ꯍꯥꯏꯗꯣꯛꯏ ꯇꯣꯟꯗꯤ ꯄꯤꯛꯄꯅꯤꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯌꯦꯡꯖꯩ ꯁꯔ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯔꯣꯖꯔꯗꯤ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯎꯔꯝꯃꯤ ꯕꯣꯝ ꯄꯣꯈꯥꯏꯕ ꯃꯥꯜꯂꯤ ꯇꯣꯟ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯈꯩ ꯎꯅꯤꯡꯕꯅ ꯀꯥꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯇꯦꯕꯜ ꯃꯆꯥ ꯑꯃ ꯄꯣꯔꯛꯑꯒ ꯑꯗ ꯀꯥꯈꯠꯂꯒ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯖꯩ ꯑꯣꯏꯃ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩ ꯑꯁꯥꯏ ꯐꯥꯎꯕ ꯇꯥꯃꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯝꯃꯤ ꯑꯁ꯭ꯋꯥꯏ ꯃꯄꯥꯁꯤꯗ ꯂꯦꯞꯄꯝꯃꯤ ꯏꯃꯥ ꯇꯣꯟꯗꯨ ꯊꯣꯡꯅꯥꯎꯗ ꯌꯦꯡꯅ ꯀꯞꯊꯣꯔꯛꯏ ꯔꯣꯖꯔꯅ ꯀꯞꯀꯅꯨꯁꯦ ꯅꯪ ꯁꯤꯍꯧꯗ꯭ꯔꯦ ꯔꯣꯖꯔꯁꯨ ꯅꯨꯄꯤ ꯊꯦꯝꯕ ꯍꯩꯇꯕꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯟꯗꯨ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ ꯔꯣꯖꯔꯁꯨ ꯇꯣꯟ ꯌꯦꯡꯂꯛꯄꯗꯨꯗ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯂꯛ ꯂꯩ ꯍꯥꯏꯕꯅꯤꯗ ꯇꯟꯖꯥꯗꯨꯗ ꯔꯣꯖꯔꯒꯤ ꯐꯣꯟ ꯂꯥꯛꯏ ꯇꯥꯃꯣꯅꯦ ꯍꯜꯂꯣ ꯇꯥꯃꯣ ꯂꯤꯅ ꯔꯣꯖꯔ ꯕꯣꯝ ꯄꯣꯈꯥꯏꯕ꯭ꯔꯥ ꯑꯣꯄꯣꯖꯤꯠꯀꯤ ꯕꯤꯜꯗꯤꯡꯗꯣ ꯃꯈꯥꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯃꯤ ꯁꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯤ ꯃꯌꯥꯝ ꯎꯝꯖꯤꯟꯅꯈ꯭ꯔꯦ ꯑꯩꯗꯤ ꯔꯨꯝꯗ ꯂꯩꯌꯦ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯣ ꯀ꯭ꯂꯣꯖ ꯇꯧꯁꯤꯜꯂꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯅꯤꯁꯨ ꯋꯥꯠꯂꯤ ꯄꯣꯈꯥꯏꯗꯧꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯣꯝꯗꯁꯨ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯤ ꯁꯤꯕ ꯌꯥꯎꯕꯒꯤ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯆꯠꯂꯤꯌꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯑꯦꯇꯦꯛꯅꯤ ꯑꯁ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗ ꯀ꯭ꯂꯣꯖ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅꯕ ꯈꯪꯍꯜꯂꯒꯦ ꯅꯪꯁꯨ ꯔꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯅꯨ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯔꯣꯖꯔꯅ ꯇꯣꯟꯒꯤ ꯃꯔꯝꯗ ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯤꯅ ꯐꯣꯟꯗꯨ ꯆꯠꯊꯟꯈꯤꯔꯝꯃꯤ ꯑꯁ ꯇꯣꯟ ꯀꯨꯝꯊꯔꯛꯀꯦ ꯇꯧꯕꯒ ꯇꯦꯕꯜꯗꯒꯤ ꯑꯣꯟꯊꯔꯛꯏ ꯑꯗꯨꯒ ꯔꯣꯖꯔꯗ ꯋꯥꯏꯁꯤꯟꯈꯤ ꯑꯅꯤꯗꯨ ꯃꯈꯥꯗ ꯄꯨꯗꯨꯞ ꯀꯦꯜꯂꯝꯃꯤ ꯔꯣꯖꯔꯒꯤ ꯃꯊꯛꯇ ꯇꯣꯟꯅ ꯅꯟꯁꯤꯜꯂꯝꯃꯤ ꯑꯌꯣ ꯁꯤꯔꯦꯗ ꯔꯣꯖꯔꯅ ꯑꯩꯅ ꯃꯈꯥ ꯊꯝꯂꯒ ꯅꯪꯅ ꯀꯩꯗꯤ ꯁꯣꯛꯇꯨꯅ ꯁꯤꯔꯤꯕ ꯇꯣꯟ ꯒꯦꯜꯂꯛꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯔ ꯁꯣꯏꯈ꯭ꯔꯦ ꯔꯣꯖꯔ ꯁꯧꯒꯠꯂꯛꯏ ꯌꯨꯝꯗ ꯐꯣꯟ ꯇꯧꯈ꯭ꯔꯣ ꯌꯥꯅꯤ ꯑꯗꯨꯝ ꯊꯤꯟꯕꯤꯔꯣ ꯊꯤꯟꯕ ꯌꯥꯔꯣꯏꯌꯦ ꯍꯣꯇꯦꯜ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯕꯣꯝ ꯑꯇꯩꯁꯨ ꯄꯣꯈꯥꯏꯗꯧꯕ ꯋꯥꯠꯂꯤ ꯍꯥꯏꯌꯦ ꯇꯣꯟ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯅ ꯔꯣꯖꯔꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯥꯗ ꯁꯠ ꯐꯝꯊꯔꯒ ꯏꯃꯥ ꯑꯃꯨꯛ ꯀꯞꯊꯣꯔꯛꯏ ꯔꯣꯖꯔꯅ ꯑꯁ ꯀꯞꯀꯅꯨꯁꯦ ꯑꯩ ꯅꯨꯄꯤꯅ ꯀꯞꯄꯁꯦ ꯊꯦꯝꯕ ꯍꯩꯇꯦꯕ ꯏꯃꯥꯗ ꯀꯩ ꯌꯥꯗꯣꯔꯤꯒꯦ ꯏꯃꯥꯅ ꯍꯥꯠꯂꯅꯤꯌꯦ ꯔꯣꯖꯔ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯐꯔꯦ ꯐꯣꯟꯗꯨ ꯇꯧꯔꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯒꯦ ꯇꯣꯟꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯧꯄ꯭ꯋꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯕꯥꯁꯅ ꯆꯦ ꯅꯪ ꯆꯦꯜꯂꯕꯣ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯔꯣꯖꯔꯅ ꯇꯣꯟꯒꯤ ꯃꯃꯥ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ ꯑꯕꯥꯁ ꯉꯛꯅ ꯇꯥꯃꯣꯔꯣ ꯅꯠꯇꯤꯌꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯐꯣꯟ ꯄꯥꯏꯁꯦ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯆꯦ ꯆꯦꯜꯂꯗꯣꯏꯔꯣ ꯑꯁ ꯏꯃꯥ ꯏꯃꯧ ꯑꯩꯈꯣꯏ ꯆꯦ ꯆꯦꯜꯂꯗꯣꯏ ꯃꯥꯜꯂꯦ ꯑꯝꯇ ꯂꯥꯛꯑꯣ
Roger machinda murum soli. Beragi machin mo pani. Chapek mana sih? Memcha pakat na. Atomba, kayo nang nahaydubo. Kangde, phone se bayo. Memcha hobe phone dalawi. Ay, imagi bema, kayo nang tawisibo. Nati, nangbu nupa ko'y di hayday niya. Roger amuk sutak na. Same family. Kahit no, kanagi machano nang nachili do haro. Nung anjali sida imalo bulake. Roger na. Alo, ima, wakal do anare. Ay hotel asigi chipne. Ming na Roger Gauje. Hauje ngaki mamangda bombo khai gibado. Wado hai baloi trinaida memcha de bom palakpadagi kakmang tori. Kay na sibo. Bombo khai bida icha kay dorage. Ayo, icha kay dorage. Roger na phone do tonda salang silai. Pu thangamdre nang sanajaro. Ton kangboy lakboy phone parami. Alo. Imagi bema icha kay dorage. Ima dayo. Ima lake. Nang karamba hospital da lege. Ima di mangjare. Icha sokpa yaroye. Tona kon galap na. Ima, karino ka pitubo? Ay sibu sigibido mangare. Icha kishi tawdi ko. Nati, bombo khaibagi namada nang asengbagi chela doiro. Ima, karino tayi hero. Nangna asuk ama solo churi si kaino. Ay kuidang soglak dore. Bom se nangna pukhaibani. Ada pukhaido bomo pamsu wali hayi. Adugi ikoi se chatpa yadre. Hotel sida ngasi di lerage na hayi tawne. Mathung maram khangdana pungangda ngangi. Aduga nupaduna kana. Ton sawning bana lore. Iwa na iwa, faramani. Ay ma, kayo ni gisidi. Roger tumina nokjay. Tabak tawrise, mapam sida nupisu nupasu loy namak ne. Pare. Tikte gaidana gyantana lero. Ado nupagadi leminaga nuko nang lay sabi ni kaunu. Tamo yari. Phone do tono ina fatkagtatli. Sir, tamo na ay ka palagdro. Roger na. Palagde. Ton makhadu da phamlaga suktoklaga leijay. Ngasay thinbigi haramaga kawar male. Thaudoksida kawamaniye. Ada ruma hangba leibani thinbirage lao. Tonsu phamlambadagi fukhawgalai. Oy sir. Nathanda leiba nungaigadra. Khitangdi tamnabane yamna nate. Ton mamito lautoklaga Roger de yengi. Roger de usinadaba saduna lei. Ton hoy mai game ta haramdana Roger gi katamna chenkre. Roger su tona chenkibaduda nofe tawjay. Kidana selabay ningjay. Aduga masu tona lariba kaduda lakpadati. Tondu Roger gi phamungduda phaisuka chingkhalaka tummaga lerammi. Roger madu ubada ngakna. Ay phamungda tumgano. Ton phaisukta sat haidori. Sawayade sir, ngasidang tumjage. Nang sofada tumuro. Adu harga phaisukta amu phachingkhatkre. Roger su upai leite. Upudagi extra phaisuk ama pairaga sofa kaduda thori. Nongmata sofada tumaktabagi numitu Roger di tumba sungay yaramde. Tondi yamna nungaina tumkhre. Roger du tumba yaraktabadagi fukawgalaga magi kada changlai. Tonna yamna nungaina tumlambadu ubada. Waramani, ayde tumba yadre. Ayingsu ngadawa toini. Roger kadudagi amuk thori. Akamsu wawa chalabani. Adubu tumbadi yaramde. Karaktana ay siya tumsiluduni ngasi. Sor, nanay bu amuk tali tumhalo ba? Wareda.
ꯃꯤꯠꯇ ꯑꯃꯨꯛ ꯎꯏꯁꯤꯟꯖꯩ ꯑꯃꯨꯛꯁꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯍꯦꯔꯥ ꯑꯁꯨꯛ ꯋꯥꯔꯒꯕꯨ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯐꯃꯨꯡ ꯃꯄꯥꯗꯨꯗ ꯂꯦꯞꯄꯒ ꯑꯃꯨꯛ ꯂꯩ꯫ ꯍꯣꯏꯗ ꯅꯨꯄꯤ ꯑꯣꯏꯔꯒꯗꯧꯔꯒꯦ ꯖꯦꯀꯣꯕꯀꯁꯨ ꯊꯥꯏꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅꯔꯛꯏ꯫ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯁꯨ ꯇꯞꯅ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯃꯁꯥꯒꯗꯨ ꯇꯥꯁꯤꯜꯂꯒ ꯇꯨꯝꯖꯩ꯫ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯕꯗꯒꯤ ꯎꯏꯊꯈꯤꯔꯝꯃꯤ꯫